Akaswani Imphal, Ningthoukhongjam Suni na pau pazari, ahanbada maruiba pau. BJP gi haujik chathariba membership drive Mukhyamantri Nongthombam Biren Singhna ngasi hakthengna yengsinkre. Art and Culture Vibhagi Commissioner M. Zoina hairi, Library na hurukliba naha sing pungning lawsing hengananba achumba madi afaba lambida lamjingbada achawa mating oire. Pradhan Mantri Narendra Modi gi Man ki Baat pungning gi wagi chamatara manga suba episode hayeng nomaijing numit ki ayupung taramathoida Akaswani da sandokani. Rashtrapati Draupadi Murmu na hairi Dr. Singh na manung hunjin makungangi lamsing da chahi khara kathokpuga loinana miyam gi thabak tausi amasung Pradhan Mantri Narendra Modi na tha sigi kunipan da Gujarata lupa koti lising mari chamapan gi sakut thaurangi project khara gi jatra hungani kharana sangagani. Bharatiya Janata Party BJP gi haujik chathariba membership drive ki phibam Mukhyamantri Nongthombam Biren Singhna ngasi hakthengna yengsenkhre. Imphal East ki luang sangbam na leiba mahaki yumda pangthokpa thauram amada membership drive chathariba asi video conferencing gi kuthangda yengsenki. Social media da thagalakpa warol amada Mukhyamantri na hai dol asida anoba membership yarokliba makai dol asi hena mapangal kankhat anbaga loitana BJP na thamliba miyam gi seba tawba haiba pandam adu hena mapangal kankhat halagani. Membership drive asida saruk yariba mipum kudingmakpu thagatpa phongdokladuna siri birena hai mapangal kanba leibakama semgatnaba miyam punna honaminarasi amaromda numinini sathagadaba BJP gi mega enrollment drive ngasi BJP Imphal Central District na sinduna maitai langolda pangthoki thoramadura chabagi sadasya Maharashtra Laisemba Sana Jawba amasung General Secretary K Sarat saruk yaki. Enrollment drive adugi matangda BJP Manipur Pradesh ki Vice President amasung enrollment drive Manipur gi in charge N Nimbas na hai Handagi tamasigi oina membership drive Bharat Pumbagi oina Pradhan Mantri Narendra Modi na mamang thagi tang anida haudokibani aduga Rajya amasung Union Territory singi oina September 3 dagi haudokibani Sri Nimbas na hai handagi term gi oina haujik phawada BJP gi apunba member koti tara hele Mamangi tamda koti taranipan yokrabasu handagi tamasidadi BJP na khwaidigi chawba dol oire Sri Nimbas na hai Manipur gi oina haujik phawada member lakh ahum hele ngasi chatakiba enrollment drive asi September 3 dagi haukiba adugi makha chatharakpani ngasi su BJP gi mantri amadi MLA singi kendra singde enrollment drive pangthoki haina Sri Nimbas na makhatari Bharatiya Janata Party ki tamsigi crore tara cross tawisi prithvi gi hana khwaidigi chawba political organization ne na hairamba China ki Communist Party dagi Bharatiya Janata Party na handaki tamsidasu crore tara cross tawdana China ki Communist Party dagi henna member masing yamba political party ama oire Manipur gi praja singna Bharatiya Janata Party da thajabadu Bharat pumbagi oinasu miyamna khwaidigi aba political party amani haibdu prithvi gi miyamna khangnare aduna hojik ki satliba akhoi tamsida Bharatiya Janata Party da enroll tawriba ming chalibisi Sri Narendra Modi Thajabiba amasung Bharatiya Janata Party ki ideology magi philosophy thajabiduna miyam hupna Sri Narendra Modi bu support taw pasina maram oiraga Bharatiya Janata Party ki losingba Sri Narendra Modi ki so lisingani nifutare ki Viksit Bharati mangse mangphauna ni haise ai Bharatiya Janata Party ki magi Art and Culture Vibhagi Commissioner M. Zoina hairi Library na hurukliba nahasingbu pungning loksing hengathanba achumba amadi aphaba lambi da lamjingbada achawa mating oiri maramasina Rajyasde leiriba library singi phibam phagathanbada tangai phade Effective functioning of NGOs land libraries haibasida Manipur Sarkar gi Art and Culture Vibhag amasung State Central Library Imphal na sinduna State Central Library gi holda ngasidagi hoduna hayeng phawbo chathagadaba workshop hodopagi thoramda Sri Joina makata na hai Library leibagi kanab amadi library na miyamda yauna mapung oina naha singda hiram kayata gyan piri maramasina rajya sigi tongan mafam singda library lingliba NGO singna library sing asi matamga chunaba masak thokpa aphaba library sing ohenaba sabsaba thodang adu lausi masina library phagathan bada natana khunai asibu aphaba khunai ohenbada asoba mating oigani Sri Joina hai Library sing asi library da thamma matamda selection committee ki members singna like tu munna yengbiraga madu khanbiu maramdi tungi lakadar bangang singidi knowledge gi pura power house when ne hodori bo pone nai koina yam section na selection tawba mathok tai na thamjage thodo endona yamna haijaningai liting sige sumba nominee sathagadaba workshop
on effective functioning of NGOs run library hariba workshop asina minini sathara matungda aikoi gi NGOs singna run toba library mayam singa si yam effective oina yam full fledged oina society da madugi kana ba phajana pidana angang singbu sembukat pa sagatpada information mayam kasin kuya sinma thungna yongna bu honabada NGOs singna sobu thodang lobiu Manipur Sarkar gi SCERT Directorate na sinduna Lampel da Labor Directorate asida nomogi oiba Development of General Knowledge of Manipur haiba hiramasida khana nenabagi thoruma pangthokare thormadu Manipur gi puwari amadi lamitlon gi matang yauna rajya asibu masak takpada changba maroiba masaksing horokliba mahiroising da khangana pandam da pangthokpani pawgi marak thadna atenba break ama NABH Panglaba AOI Babina Specialty Hospital asida Medical Surgical Radiation Oncology Nuclear Medicine Laying Bagi Khudong Chaba Vizari State asida ahanba oina thyroid cancer gi iodine therapy haubaga loinana cancer khangdoknaba PET CT scan leiraba hospital ni CMHT PMJY card paiba amasung government employee singisu layeng bada khudong chaba vizari doctor singna tumor board phamduna anaba singi layeng da chawna mating pangli akupa marol gi damak AOI Babina Specialty Hospital Sajiva Jail Road Khabaisoi Imphal East Tanabiu Tabiriba pawasi Akaswani Imphal dagini Pradhanmantri Narendra Modi gi Man Ki Baat Puningi Wagi Samatara Manga Suba episode Haying Nomaizing Numit ki Ayuk Pung Taramathoy da Akaswani da Sandokani Tharumasi AIR News, DD News, PMO amasung Information and Broadcasting Mantraloy gi YouTube channel sing da su live streaming tawgani LRS Akaswani Churachandpur da su Tharumasi Sandokani Masigi Manipuri wahan thok Pradhanmantri gi warol piba hek loibaga Sandokani Masi Haying Midang Pung Nipan da su amuhana Sandokani Dialect loan sing Paumai Mar Paite Kabui Thadau Maumusung Tangkulondana Matangi Nimita Sandokani Sipsena Manipur Pradesh ki Manipur da hausi oiba yamna maktangai phadraba asi miyamna punchin ba haibasini Imphal gi Bapura da leba Bala Saheb Udhab Thakre Bhavan da pangthokpa pawi mifam amada dolgi President M Tobina hai mihad mipun gi thabak toktuna wari sanaduna waroshin porokpa haibasina amatangai raba pambaini si Tobina hai National Highway sing da tangai padana changba Polam sing aso engam yauduna pusilaknaba Rajasthan leriba kendra gi paramilitary forcing thajinbagi tangai padaba lei makoibu state force na mating pangangadabani Highway sing da ain kaina tax khomgatpana nomuda tangai padana changba polam singi atia pangna wangkhalakli Sri Tombi na hai Manipur gi hauzik oiriba phiba masigi matangda handakta Griha Mantri Amit Shah da wafam mari yawba memorandum pisinkre madugi manung da National Highway sing da Manipur maitai sing aso engam yaudana chathok jasin tahonba kilometer chahum Marputram Nipan Sangba Bharat Myanmar Ngamkhai Paring Sambal Khabagi Thabak Athuba Matamda Loishin Hanba NRC Athuba Matamda Chana Hanba Amasung Lanjena Riba Mioi Lising Humpu Mangarom gi Lepham Sapam Ningthina Semdina ba haijabani Mangna hai Manipurda NRC Chana Hanba Matamda biometric lobigi mahutta mittagi oina lobana achumba khangba ngamgani Sri Tombina hai handakta Civil Aviation Mantri da Sithi iduna Manipurdagi atai rajya singda chaliba passenger singi oina mayamda launariba aeroplane gi bharadagi khara Hantana Lobina Bahizakre Manipur Siksi, I quit my absi Punjana Bunatana, Karigumta, alternative, way Amata Late, Maramadona, I quit Punjana Matamuere, Kamu Punama Punjanapsi, Shiguma Mihata say, Mashi Tona Raga, Negotiationama, I quit politically, solution Purunaba, Shiv Shinazu, Madugi networking, a quick walk story, Atumatamda, suggestion to Weaba, government suggestion to Algo Luna National Highway Anida, no more the Sangda Via report Purk, security out on the Purkuyana Buki normal Sima, Aduki Portal Lak, Nona Bukitamata, 65,000 Sena, Lady Central Forces in Say, Kitang deployed to Honbioba, Aduga, State Forces of Sunbioba, Aduga, pre moved to Honbio, Natragadi Equi, no more the Sangda Via report maps and say, Atia Pangna Wang Eba. Jila Thagi Kala Usap ngasi None Jila gi Tengongjang Higher Secondary School da pangthokre Rajya Sarkar gi Journal Education Office na sinba Tharumasta tongan ba category manga dance, vocal music, theater, visual arts, traditional storytelling na chamdamnabada makong mathang takraba school sing ming laukthokre ahanba position takiba school sing None Jila gi mahut chinduna Rajya Thagi Kala Usap da saruk yagani Numini sathagadaba yellow sa hek saida saidinaba Tharum Kakching Jila gi Thungkhongwang Hidak Tha Konjinda Leiba
Pana Liglai Luishan Kakching the Hokre, Toramatu Jila Sigi DC Mangnam Raskumar Saruk Yaki. Employment and Skill Development Training and Recruitment for Educated Youth Haibaste Nomagyoba Career Guidance Seminar Ma Kangpopi Jilagi LNC Hotel Dengasi Pangtokre. Sandel Jilagi Modi Kulda Numim Satakripa, Mausa Yuba Lausimu Patap Sasan Gikanabasing Habasiki Matang the Miambu Baptan Bigi Torum Luchin Kre. ICAR KVK Sandel Nasin Batoromadu Akangahikayana Wanganki. Classical Manipuri Solo Dance Festival ngasi dagi Jawahar Nehru Manipur Dance Academy da hawdokre numinum sathakadaba festival asi Manipur State Kala Academy na sinbani ngasi hawdokbugi thawramda miyoi anina solo dance utke Akashbani Imphal dagi pau tabiri. Rashtrapati Draupadi Murmu na hari Dr. Sina Manu Hunjin Bukungangi Lamsing da sahi kara kathokpuga loina miyam gi thabak tawsi Chhattisgarh gi Raipur da laiba University of Health and Science and Ayush ki convocation thorum da saruk yarduna Rashtrapati na hai Chhattisgarh gumba rajya asidadi tongan ba ana layangi manamasing kaya marang kaina fangli manamasing sing asibu thigatpagi thabak tawriba miyoi singbu pungning Thagot Pigadabani, Masiki Mamangda Vilai de Laiba Indian Institute of Technology Vilai Convocation Thorum the Saruyaki, Tormadu Saruyardun Sirmati Murmun High, Tribal Miyam di Mausa gave Punsi Mahing de Hinduna, Gian Singi Tunapam Oiri, Tribal Miyam di Punsi Mahing de Equipumna Magna, Lebakasibu Sakut Palambirum de Puna but Tamzaningai Oiri. Pradhan Mantri Narendra Modi na thasi ki kunipan Gujarat lupa koti lising mari samapan gi sakut thaurangi project kharagi jatra hungani kharana sangagani Pradhan Mantri na numit asida Gujarat chatuna project sing asibu sangab amasung jatra hunbagi thorom pangthokani magi khongsad asida Spain gi Rashtrapati Pedro Sanchez su yaugani makoina C295 sanaba Tata aircraft complex sangagani Pradhan Mantri na Bharat Mata Sarovar Sangagani, Pradhan Mantri na tongan road project khara sangagani, kharana jatra hungani, Hauzik Sanabagi Pau Khaidem Geetchandra dagi. SWC Kairakna Taranipal Suba DSA Trophy Kaksingi, winner oire, DSA Kaksing na sindu na Satharikiba tournament asigi, ngasi sanakiba mesta, SWC Kairakna, SWC Waikhongbu Panjal, Mari Anida Thoiki. Manipur Basketball Association gi meeting bakhada Imphal East ki Brahmapur Nahabam Basketball Ground da Chatharkhiba Kundipan Suba State Youth Basketball Championship Lising Ani Kunmari gi ngasi sanakhiba nupi gi final da ESU na YOS Sibu Panjal Nipunithoi ahumda thoiduna champion oire. Kha Manipur College Kaksing na sinduna Chathariba A Pratap Singh Memorial Manipur University Inter College Football Tournament ki ngasi sanaki mesing da Lilong Haurebi College na MB College bu Panjal Nipal Sunyoda Kaksing Khunau College na Saraswati IM bu Panjal Mari Suinoda Mangol Ngambi College na Imphal College bu Panjal Ani Amada Amasung YK College na Manipur University bu Panjal Ahum Suinoda Thoikre Kongbo Wushu Academy Imphal East na sindana tha asigi kunmari degi hauduna ngasi phawba chatharkheba ahumlak suba Manipur State Inter District Wushu Championship lisingani kunmari loshankre Kongba Bazar da laiba WYLCO ground da pangthokhiba loshanbagi thorum aduda championship asida makok mathang takraba singda mana yanthokhi Bharat Lanmi na sinduna Bishnupur Jilla gi kha posangbam nachau da Operation Sadbabana gi saruk amu oina Wushu Championship nasidagi haukre championship asi tha asigi kuntra phawba chathagani haudokpagi thoramda thangta jagoi wushu sanda demonstration chingba pangthoki championship asida punna sanaroi chani henbana saruk yari suni Aroibada maroiba pau amuk BJP gi hawjik chathariba membership drive Mukhyamantri Nongthombam Biren Singh na ngasi hakthengana yengsenkre Art and Culture Vibhagi Commissioner M Joina hairi Library na hurakliba naha sing pungning loksing hangat handuna achumba madi afaba lambida lamjingbada achawa mateng oire Pradhan Mantri Narendra Modi gi Man ki Baat pungning gi wagi samatra manga suba episode hayeng nongmaijing nimit ki ayupung 13 da Akashbani da sandokani Rashtrapati Draupadi Murmu na haire Dr. Singh na manung hunjin mu khungangi lamsingda sahi khara kathokpaga loina miyamgi thabak tausi amasung Pradhan Mantri Narendra Modi na thasi gi kunipan da Gujarata lupa koti lising mari chamapan gi sakut thawrangi project kharagi jatra hungani kharana sangagani pauloi jare